Kem koirage? Kuitrida. Kem chal charake? Kangshoy. Alamani tharangsu. Adom khanglam gani ani khali. Hoi, makoi gi thaurang ai sabamani. Adubo ai dai boshini. Hoi, madumasu ai khangi adubu khongthang amasoi kraidana tumgi punsibu hanbasu chumda raina khanje. Hoi chume dasu. Adubo tungda ifamda ningngmdaba kaya laklabadi nang keidwni. Lakningma kaya laksasano pumnamak ai mayoknaba ngamgani. Asengba. Anduna dada su wakal sontaba yade. Tumgi punsida mai pakna hingnabu honase. Nanga thengnarobana ngashidi ifamda hingnabagi mairamdi pibire. Dadagi punsi mairada aibu mapoksimagi ohenbiuko. Ngasi ani parif kodangse thadoklaroi mapoksimagi nangna igide thangna pangal oirabani.